Tongan i pau khara mayam da update bijarake ngasi gi update sing asidi koi gi lan gi oiba update sing na nam poi gani Jammu and Kashmir gi terrorist attack ki matung Indiana Misile yauna chthakhiba Operation Sindoor da terrorist marphu hatkhre Indiana Pakistan gi mathakta Operation Sindoor strike chthakre Misile kapsin duna miyoi koma kuntaruk hatkhre miyoi nifu taruk amana asok apan nahankre hari amarom da ngasi Pakistan occupy Kashmir pokta attack chthaba terrorist marphu hatkhre hari serak asida northern India da paigada flight ayamba cancel tawkhre loinana India gi air space sing mikup na hum sing na senaduna laikre India gi oina domestic flight chamaga hum phurom cancel tawkhre Air India Alliance Air Impice Jet Indian Express yauna flight kia cancel tawkhibaga loinana ticket refund tawba natraga reschedule tawbagi khutong chaba passenger sing da pikhre Operation Sindoor strike sahi asigi haukiba April 22 da Jammu and Kashmir gi Pahalgam da thokiba terrorist attack adu miyoi 16 laikhidaba thawdo adu gi pakhum oina chathakibani Pahalgam thawdo adu chathabada chenabani haiba terrorist singi camp sing da target tawduna Pakistan gi mafam mapan da strike adu chathakibani amarom da India na chathakiba thong adu bu pangdba amadi terrorist ki thong ni haina Pakistan gi Prime Minister Sabes Sarip na fondo ki baga loina mahaki lebana su sabsabu pakhum pi gani haikre Pahalgam da tourist kuntaruk Pakistan ki terrorist laskar i toibagi kangbu na hat kharba matung Indiana Operation Sindoor satharak pobu awang nongpo hise singi Chief Minister sing na thagat pa phongdorok pa adu da Manipur ki hana ki Chief Minister yauri Operation Sindoor asibu Congress Party na su sawgali hairi sahi asigi April 22 da Jammu and Kashmir gi Pahalgam da thokiba terrorist attack adu gi matung da Prime Minister Narendra Modi na singduna laibak asigi top level official singna leptana mifam pangthoktura khana nainarabu matung asi Manipur gi district manga yauna punna laibak asigi district sani ga marphu nipan da civil defense mock drill pangthokna ba siam sakre haiba mock drill asida Manipur gi oina su district manga Imphal Chujanpur Urkhul Tamenglong district ki More amasung Bisnupur district ki Ningthokkhong yauri midawaram pung mari dagi hauduna mock drill asi Imphal gi oina Johnston Higher Secondary School State Museum BT Park Polo Ground amasung Directorate of Fire Service ki akoibada pangthokhi haire atopa pau amada terrorism thengnabada Russia gi maiket gi India na lokhalakpa khongthang punamakta mapung phana saugatkani Putin terrorism lan thengnabada Russia gi maiket gi India na lokhalakpa khongthang khudimong mapung phana saugatkani haina Putin na phongdokre Russia gi president Vladimir Putin na Prime Minister Narendra Modi da phone taruktuna April 22 da Pahalgam terror attack adubu yamna kanna condemn tawbuga loinana India na terrorism gi lan thengnabada chathariba khongjang punamak Russia gi makai gi mapung phana mating pangini haina thajaba pirakre Pahalgam tourist attract laikhidraba singi mafamda Putin na thamoi sokna nungaitaba su phongtoki haire thodo adu da chenaba punamak amadi makhoibu mateng panglamba sing matik chaba cherak pi kedabani haiba wafam thamlaki haina External Affairs ki wangang loi Wandir Jawal na mahaki social media post amada phongdokhibane loyana sahi asigi loisilakpada India da leibak ani ki oiba annual summit pangthokpada Putin su saruk yanaba invite tawki haina makhata na phongdorokle ningsingba yai April 22 gi Jammu and Kashmir gi terror attack adugi pakhum oina ngasi nongalam daidagi Indian Army na terrorist singi camp singda attack chathaba haukrabane atopa pau amada Prime Minister Narendra Modi na India gi President Murmu ga unakre Union Home Minister Amit Shah na border da leiriba state singi CM singa mifam pangthokre India na ngasi Pakistan amasung POK da leiriba terrorist camp singda military strike chathakhiba aduga mari lenana Prime Minister Narendra Modi na ngasi India gi President Draupadi Murmu ga unaduna military strike adugi maramda paudamkhre agency gi pau na hairibana Prime Minister na India gi President gi unakhiba aduda kari karamba akupa wari sanakhiba gi habdati chapchana khangba ngamdri adubu Prime Minister na ngasi India gi President unakhiba asi yamna wahanthok leiba amani Indian Force na Operation Sindoor chatharingai manungda Prime Minister Modi masamak war room da leiduna operation adu mapung phana monitor tawki nauna oragliba tension asina maram oiraga Prime Minister na Croatia Norway amasung Netherlands da khongsan pakthokani haina tawramba adusu cancel tawkhre amaromda Operation Sindoor mai pakna chathakhiba aduga mari lenana
Union Home Minister Amit Shah na ngasi nungthil Pakistan ga lonariba border state nipan gi chief minister amasung security gi top official sing yauna high level meeting pangthokre mifam aduda Jammu and Kashmir, Punjab, Rajasthan, Gujarat, Uttarakhand, Uttar Pradesh, Bihar, Sikkim amasung West Bengal gi chief minister sing saru yakhi Jammu and Kashmir amasung Ladakh ki Lieutenant Governor Singh state adugi Chief Secretary Singh amasung DGP Singh saru yakhi mifam aduda Amit Shah na Indian Pakistan border da nauna ungkhanarliba aduga mari lenana border region da security ki sem sariba sing adugi matang da briefing tauki Jammu and Kashmir ki Chief Minister Abdullah amasung Lieutenant General Manoj Sahaga su tongan wari sanaki hairi BSF ki DG na civilian sing Ashok Appan yahon danaba akanba instruction piki Indiana Pakistan amasung POK da leiba terrorist crime sing da Operation Sindoor mai pa na chthakhiba duga mari lenana Prime Minister Narendra Modi na chairman lauduna Union Cabinet amasung Cabinet Committee on Security gi mifam pangthoki mifam sing adu pangthok lingai gi manungda Union Defense Minister Rajnath amasung National Security Advisor Ajit Doval na Prime Minister ga hauzik chathariba phibam sigi matang da paudamki mifam sing adu da India ngasi chthakhiba Operation Sindoor gi matang da tongan ba warep kyasu lawramba yai haina panari atopa pau amada Operation Sindoor asi India na Pahalgam da misam sing hatkhibatugi pakhumni Amit Shah Indian Armed Forces na Pakistan amasung Pakistan occupied Kashmir da leiba terrorist singi tongan wa ke mafam mapan da chthakhiba missile attack sing adubu thagatpa phongdokpa na Operation Sindoor asi India na khwaidagi akanba Pahalgam terror attack adugi pakhum oina terrorist singi mathakta chathaba attack ni haina Union Home Minister Amit Shah na phongdokre Indian Armed Forces na ngasi ayuk anganbada Pakistan amasung Pakistan occupied Kashmir gi terrorist group Jaish-e-Mohammed ki stronghold oiriba Palharpur amasung terrorist group Lashkar-e-Toiba gi Mubikel leiba base yauna tongan ba mafam mapanda missile attack sing chathaki Union Minister Amit Shah na ekta thagalakpa posta aikoi gi Armed Force ki damak sakthokchaba phawi Operation Sindoor asi India gi Pahalgam terror attack ta aikoi gi samjaraba miyam micham hatkibagi chapchabu pakhumni mangna hai Modi government asina India amasung India gi citizens sing da chatharakhiba attack sing da matik chaba akanba pakhum pigani Modi government asina India amasung mahaki miyam da tawrakpa attack khudimak chapchana pakhum pigani haina wasakpa laikhre aduga India na terrorist singbu maru phangna laibak asidagi muthanaba sem saba loikhre haina phongdorakle Union Minister JP Nadda na phongdokhibada Prime Minister Modi na India gi thawai sing da tawrakhiba attack sing da chenaba singi mathakta matik chaba dandi pigani Pahalgam terror attack ki matung tarakda ngasi ayu anganbada Indian Armed Forces na chathakhiba missile attack sing aduda malem pumbana thingkhraba terror group sing Jaish-e-Mohammed Lashkar-e-Toiba amadi Hizbul Mujahideen yauna makhoi gi headquarters sing yauri target tawkhiba mafam singi manungda 26/11 Mumbai attack mari lenana Lashkar-e-Toiba gi training camp sing Azamal Kashyap ki training camp amasung David Hadley amadi Tahabur Rana na laklamba Morida Pakistan Punjab group ki headquarters sing akangnaba target tawduna chathakhiba India gi missile attack sing adu intelligence ka kupna thijalaba matungda Pakistan na terror group sing leiriba mafam sing losin dona thamliba mafam sing dani haire atopa pau amada India na Pakistan gi terrorist site mapan da air strike chathakre masigi pakhum oina Pakistan lamina Jammu and Kashmir da ahing da landarakre Jammu and Kashmir gi Pahalgam da terror attack chathakhraba matung India amasung Pakistan ani gi marakta ungkhanaduna lakhraba matung ngarang ahing India na Operation Sindoor haina mingthonduna Pakistan amadi Pakistan occupied Kashmir POK da leiba terrorist site mapan da air strike chathaduna amang ata thonkhre masigi pakhum oina khudakta Pakistan force na Kashmir gi border area da leiba mafam sing da akanba mong da landarakre agency gi pau na hai India na ngarang Pakistan amasung Pakistan occupied Kashmir da leiba terrorist camp mapan da ngarang numidang missile attack chathabada
मियोय कुन तरुक सीखरे मियोय मरफु तरुकना निफु तरुकना असो अपन नंखरे मसिगी पाखुम ओइना ngarang ahing nongyae aduaida Pakistan Army na Jammu and Kashmir gi line of control artillery attack micham tara rom sikhiba loinana miyoy nifu mangarom aso apan nangkhre pawsi na hai India na sathariba military strike adu Indian Army Indian Air Force amasung Indian Navy gi apunba force na Pakistan amadi Pakistan occupied Kashmir POK dagi yamna toina India da terrorist attack sathanabagi planning tauba amadi direction pibani haiba terrorist camp mapan da chthakibani operation adu maru oina terrorist group Jaish-e-Mohammed ki camp mari Lashkar-e-Toiba ki camp ahum amadi Hizbul Mujahideen ki camp asi da chthakibani military strike chathariba camp sing adu gi manungda camp manga na POK da laibani adu camp mari na Pakistan da laibani POK da laiba camp sing adu di Muzaffarpur da laiba Sawainala camp Sayedna Bilal camp Ketali da laiba Gulpur amasung Abbas camp amadi Bimbar da laiba Baranla camp ni amarom da Pakistan amasung Pakistan manung da laiba camp sing aduna Bawalpur da laiba Marcus Sudan Allah camp Markide da laiba camp sing Marcus Toiba camp Tehra Kalanda da laiba Sarjal camp amasung Sialkot da laiba Mehanmuma Zoya camp ni military strike adu da terrorist group Jaish-e-Mohammed ki chief Masud Azhar ki imung gi miyoy tara laikhidre Pakistan ki chief military spokesperson na miyoy kuntruk laikhidre haibasu laikhidraba amadi asokpa singi masing hengalakpa yana lairi amarom da national media gi report matung inna murid ke amasung Bawalpur yauna Pakistan's occupied Kashmir POK gi terror target mapan da chthakhiba precision missile strike kun marida terrorist humdra hena hatkhre hairi maraksida India na Pakistan ga tainaba mafam mapan da military strike sathakhraba matung laibak asigi awang thangba mafam da leiriba tongan ba airport ta thingjinduna commercial gi flight kya suspend taukhre panbaya badi Ministry of Home Affairs ki pauktak matung inangasi Manipur yauna laibak asigi tongan ba state sing apunba district sani ga nifu marida mock drill pangthokibane pawge agency amagi matung ina Pakistan amadi POK da Operation Sindoor mai panan sathakharba matung Prime Minister Narendra Modi na luchingduna Union Cabinet mifam ama ngasi pangthokre loina ngasi athengba phawda Narendra Modi na luchingduna Cabinet Committee of Security DCS ki oibe mifam su satharaba yai hari loina na mifam asigi matung da Defense Force na sathariba operation adugi resolution lautholaba yai hari panbaya badi Union Cabinet mifam asigi mangoina na Union Defense Minister Rajnath Singha amadi NSA Ajit Doval na hausi sathariba situation asigi matang da Prime Minister Narendra Modi da paudam khre hairi Operation Sindoor ga mari lenana Congress ki luchingba Rahul Gandhi na ex da thagalapa post amada lebak asigi lanmi singi damak sakthokse haiba wafam thamlakli loinana External Affairs Minister S Jaishankar na malem pumbana terrorist ki mayokta lei haiba adu uthokadabani hairi US President Donald Trump nasu India gi military strike adu athuba matamda loisinba oirasanu haiba wafam thamlakli loinana India amasung Pakistan ani gi marakta hauji lairiba umkhanabagi phibam asiga mari lenana United Nations Security Council na khanananabagi mifam ama sathakre hairi amaromda India na terrorist gi mathakta Operation Sindoor sathaki adubu awang nongpo state singi chief minister singna mapung phana sogatpa phongdokre Assam gi chief minister Biswa Sharma Meghalaya gi chief minister Konark K Sangma Sikkim gi chief minister Prem Singha Tamang Arunachal Pradesh gi chief minister Pema Khandu Tripura gi chief minister Manik Saha amadi Manipur gi hana gi chief minister N Biren ex posta India na Pakistan amasung POK da laiba terrorist singi ke mapan air strike sathakhiba adubu pungning thogatki amasung support tauki haire ngasigi de matang sida video si losinjarage channel sibu nusibiduna subscribe tawsan biu haizari thank you